Stephen, aibu north sida pubiyo. Jake mafam duda leire. Sea bridge kanna sitpa clip edge tani. Matthew black windcoat ama letuna akiba amata yaudana clip tagi makhong yan thaduna phamli. Jake tu sumapa laubana kapagi mahut Matthew da yengduna leiri. Melissa. Stephen. Melissa. Nang ngasi phauba Stephen bu kaudre. Nang na aigi sanglaba matam mo manghanba. Aisho isagi thabak phauba resign tawduna nangi na ting pangduna ta lakhibane. Aina aremba ahangbugum lehobadi yaroi. Matthew na angang dugi mamai du nan ba sanai. Jake na pairakanu haibagum makhutu intoi. Mahak angang duda ngak na yengi. Melissa so mahaki punsibu riks lauduna angang adu pokhibani. Masa sonbana masagi sanggom phauba angang adu da pithakpa ngamkhide. Yamna piklibana angang du bottle dagi sanggom thakpa su haite. Spoon sizinaduna milk powder oina pithakhi. Melissa da sawningi haiduna angang adu da tainabadi mahak su pamde. Matthew. Tungdagi Melissa ki khonjal dagi asumna kaurakpaduda Matthew mamai laithorai. Khara lapna Stephen na Melissa ki pambom da kolaga lakpadu urami. Makhoi ani natana atopa kana su lakpa ude. Matthew hagolaktuna aduda lepo nakhoi aigi inakta jangsilakano. Melissa su lepi Matthew ga makhoi ga mitar manga taruk lapna leinai. Melissa mamituna mahaki angang duda munna yengduna kapi. Matthew, Jake to mapuglam nam laniye. Engonda piro. Stephen di nupa duda sauna yengduna. Matthew, nang child trafficking tawbagi kari punishment phangani haiba nang khangdabra. Nang jail da leningdabadi angang do engonda yamna thuna sinaw. Matthew ne Stephen da yengduna. Shut up. Ai nangga wari sanaba pamde. Nupi duda amuk yengduna. Melissa, nang ne Stephen bu thadokduna aigi tung inani hairadi ai angang se nangonda pigani. Natrabadi ai Jake loinana makha asida chongthaduna siminagani. Natte Matthew, nang su Jake bu nuksiba natra. Ai khoi ni na mahakbu kayam wana yoglakhi haiba nang su khangiba natra. Kari su khangjadaba angang duda tainabadi nang su hinmandabra. Stephen na Melissa bu Jensen kini haina kanna pharibani. Sitliba akanba nuksituna makhoigi masam phirol pumba kanna humlibani. Adubu makhoigi sindudi karisu hongde. Matthew noktuna Jummi Jake bu aikhoi ani ni yoglakhe. Mahak na ibu maming khaktagi oina mapani khale. Jake na Stephen bu asengmu mapani haiba masak khangkidra. Nang nasagi punsibu riks lauduna angang asi pokhiba natra. Stephen na marak thatuna nang na haido kariba. Stephen ngakpana masado haifam khangde. Matthew na hairaklibadu mangondadi mangumbani. Melissa su Stephen dagi tapna sitharaktuna makhada phamthaduna kaplaga leikre. Stephen su mahakpu hugatke di khande awang baklip ki matai da leptuna leiriba nupadu gi manakda tapna jangsilai. Stephen na Matthew, nang na hojik haikibado kari haiba amukta ga hana hayo. Melissa na Jake si Stephen gi machani haiba ngasi phauba haidoktri. Matthew su Stephen na khalibado karino haiba khanglai. Stephen, hojikti nang nungai taba phaurakbra. Angang se nangi nanakta matam kuina leraklaba phauba nangi na chani haiba khangde. Hojikti nang nungai taba ningamak-taba phaurakbra. Natomta siningbo phaurakbra. Tumi leyo. Stephen mahakki sharp eyes tu ngangsang ngangba makhai Melissa da makhut thinduna. Matthew, nang su doctor ne. Melissa gi masada hereditary disease ama lai haiba nang su khanglamgani. Mahak amukhana angang pokpa yaroi doribane. Angang duna mahakki di thawai ne. Matthew gi makhuta angang du pairam drabadi Stephen na mahakku nongmaina kaptuna halamgadabani. Matthew chamam nana. Oh,
ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯗꯤꯖꯤꯁ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯂꯨꯗꯦꯅ꯫ ꯁ꯭ꯇꯦꯚꯦꯟꯅ ꯈꯣꯟꯖꯦꯜ ꯀꯟꯅ, "Because you are so stupid. ꯅꯪꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯅꯣ?" ꯁ꯭ꯇꯦꯚꯦꯟꯗꯤ ꯃꯦꯂꯤꯁꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯕꯨ ꯂꯩꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯈꯜꯂꯒ ꯂꯥꯛꯄꯅꯤ꯫ ꯃꯦꯊ꯭ꯌꯨ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡꯗꯨꯗ ꯌꯦꯡꯉꯤ꯫ ꯁ꯭ꯇꯦꯚꯦꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯇꯨꯅ, "ꯃꯦꯂꯤꯁꯥꯁꯨ ꯈꯔ ꯂꯩꯔꯒ ꯁꯤꯔꯗꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯑꯉꯥꯡ ꯑꯁꯦ ꯂꯧꯔꯨ ꯂꯥꯎ." ꯋꯥ ꯉꯥꯡꯕ ꯂꯣꯏꯕꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯃꯈꯥꯗ ꯆꯣꯡꯊꯈꯤ꯫ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈꯤ꯫ ꯃꯦꯂꯤꯁꯥ ꯃꯈꯣꯜ ꯍꯧꯅ, "ꯖꯦꯛ!" ꯃꯍꯥꯛꯇꯤ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯁ꯭ꯇꯦꯚꯦꯟꯁꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯆꯣꯟꯊꯗꯅ ꯀ꯭ꯂꯤꯞ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤ꯫ ꯃꯦꯊ꯭ꯌꯨꯅ ꯏꯁꯤꯡ ꯏꯃꯥꯏ ꯌꯧꯔꯛꯄꯗ ꯁ꯭ꯇꯦꯚꯦꯟꯅ ꯌꯧꯔꯛꯄꯒ ꯁꯦꯀꯦꯟ 3 ꯐꯥꯎꯕ ꯀꯥꯟꯅꯗꯦ꯫ ꯃꯦꯂꯤꯁꯥ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄꯗ ꯃꯅꯥꯛꯇ ꯗꯣꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯃꯌꯥꯝꯗꯨ ꯎꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ, "ꯁ꯭ꯇꯦꯚꯦꯟ ꯀꯥꯏꯗ ꯂꯩꯈꯤꯒꯦ? ꯖꯦꯛꯇꯤ? ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯀꯗꯥꯏꯗ ꯂꯩꯒꯦ?" ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ, "Don't worry, Mistress Melissa. ꯁ꯭ꯇꯦꯚꯦꯟ ꯑꯃꯁꯨꯡ ꯑꯉꯥꯡꯗꯣ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ. ꯐꯤꯖꯤꯀꯦꯜ ꯏꯟꯖꯨꯔꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯁꯣꯛꯄ ꯂꯩꯇꯤꯌꯦ." "ꯑꯁꯦꯡꯕꯔꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯗꯣꯛꯇꯔ? ꯑꯩ ꯃꯈꯣꯏꯕꯨ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯥ?" ꯃꯦꯂꯤꯁꯥ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯂꯤ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯗꯤ ꯐꯥꯎꯏ꯫ ꯗꯣꯛꯇꯔꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯂꯕꯗꯤ ꯈꯟꯗꯨꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯗꯣꯛꯇꯔꯗꯨꯅ ꯅꯔꯁ ꯑꯃꯗ ꯑꯉꯥꯡꯗꯨ ꯄꯨꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯂꯤꯁꯥ ꯇꯨꯝꯂꯤꯕ ꯑꯉꯥꯡꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ "ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏꯌꯦ." ꯃꯆꯥꯕꯨ ꯎꯖꯔꯕꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯩ꯫ ꯑꯉꯥꯡ ꯑꯗꯨꯗ ꯐꯣꯔꯍꯦꯗ ꯀꯤꯁ ꯀꯌꯥꯔꯛ ꯇꯧꯔꯕ ꯃꯇꯨꯡ ꯁ꯭ꯇꯦꯚꯦꯟ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯁ꯭ꯇꯦꯚꯦꯟꯗꯤ?" ꯗꯣꯛꯇꯔꯗꯨꯅ ꯑꯉꯥꯡꯗꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯅꯔꯁ ꯑꯗꯨꯗ ꯄꯤꯈꯤ꯫ "ꯁ꯭ꯇꯦꯚꯦꯟꯗꯣ ꯏꯁꯤꯡꯗ ꯆꯣꯡꯊꯕꯗ ꯀꯩꯗꯧꯔꯕ? ꯁ꯭ꯇꯦꯚꯦꯟ ꯀꯥꯏꯗ ꯂꯩꯒꯦ?" "ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯗ ꯈꯦꯠꯄꯗꯒꯤ ꯔꯥꯏꯠ ꯀꯤꯗꯅꯤ ꯃꯄꯥꯗ ꯁꯣꯛꯄꯅꯦ꯫ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤ ꯑꯃꯗꯣ ꯐꯪꯁꯟ ꯇꯧꯗ꯭ꯔꯦ. ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ. ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯪꯅꯕ ꯋꯥꯔꯗꯁꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯌꯦ. ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ." ꯃꯦꯂꯤꯁꯥ ꯃꯈꯨꯠꯇ ꯊꯤꯜꯂꯝꯕ ꯅꯤꯗꯜꯁ ꯃꯌꯥꯝꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯈꯣꯡꯗ ꯀꯔꯤꯃꯠꯇ ꯇꯣꯡꯗꯕ ꯃꯈꯩ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯊꯪꯅꯕ ꯋꯥꯔꯗꯇꯨ ꯁ꯭ꯇꯦꯔꯥꯏꯜ ꯋꯥꯔꯗꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯁ꯭ꯇꯦꯚꯦꯟꯅ ꯕꯦꯗꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯃꯄꯨꯔꯣꯏꯕ ꯍꯤꯡꯂꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯔꯥꯎꯗꯕꯗꯤ ꯉꯝꯗꯦ꯫ "ꯁ꯭ꯇꯦꯚꯦꯟ, ꯑꯩꯗꯤ ꯅꯪ ꯑꯃꯗꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯅꯦ. ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯑꯃꯗꯤ ꯂꯩꯈꯤꯑꯦ, ꯑꯗꯨꯕꯨ ꯍꯥꯏꯕꯒꯤ ꯇꯟꯖꯥꯗꯤ ꯐꯪꯈꯤꯗꯦ. ꯅꯪ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩ ꯏꯁꯥꯒꯤ ꯖꯦꯅꯦꯇꯤꯛ ꯗꯤꯖꯤꯁ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯂꯝꯂꯣꯏ ꯈꯜꯂꯨꯕꯅꯦ. ꯑꯩꯗꯤ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯒꯅꯤ ꯈꯜꯂꯨꯗꯕꯅꯦ. ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯉꯥꯡ ꯄꯣꯛꯈꯤꯕ. ꯅꯪꯒꯤꯗꯃꯛ ꯑꯩ ꯁꯤꯔꯕꯁꯨ ꯁꯤꯅ ꯑꯉꯥꯡ ꯑꯃꯗꯤ ꯈꯨꯗꯣꯜ ꯇꯝꯕ ꯄꯥꯝꯕꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯦ. ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯑꯃꯗꯤ ꯐꯪꯂꯦ. I love you, ꯁ꯭ꯇꯦꯚꯦꯟ. ꯅꯪ ꯅꯠꯇꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯗ ꯃꯤꯠꯌꯦꯡ ꯆꯣꯏꯈꯤꯗꯤꯌꯦ." ꯁ꯭ꯇꯦꯚꯦꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯅ, "ꯃꯦꯗꯥꯝ, ꯃꯦꯊ꯭ꯌꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯊꯝꯈꯤꯗꯤꯌꯦ. ꯖꯦꯛꯄꯨ ꯁ꯭ꯇꯦꯚꯦꯟꯗ ꯁꯤꯟꯅꯔꯝꯗꯨꯅ ꯃꯍꯥꯛꯇꯤ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯨꯞꯈꯤ. ꯁ꯭ꯇꯦꯚꯦꯟꯅ ꯃꯍꯥꯛꯄꯨꯁꯨ ꯌꯥꯟꯗꯨꯅ ꯊꯋꯥꯏ ꯀꯟꯈꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟꯗ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯆꯪꯈꯤꯕꯅ ꯃꯍꯥꯛꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯀꯣꯁꯦꯟ ꯑꯃꯁꯨꯡ ꯃꯦꯃꯣꯔꯤꯗꯤ ꯆꯍꯤ 3ꯒꯤ ꯑꯉꯥꯡꯒ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯔꯦ." ꯃꯦꯂꯤꯁꯥ ꯃꯦꯊ꯭ꯌꯨꯒꯤ ꯈꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯗꯣꯛꯇꯔ ꯑꯃ ꯆꯪꯉꯛꯇꯨꯅ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯩꯅ, "ꯃꯤꯁꯇ꯭ꯔꯦꯁ ꯃꯦꯂꯤꯁꯥ, ꯑꯩꯈꯣꯏ ꯁꯔꯖꯔꯤ ꯇꯧꯅꯕ ꯔꯦꯗꯤ ꯂꯩꯔꯦ. ꯅꯪ ꯁ꯭ꯇꯦꯚꯦꯟꯗ ꯀꯤꯗꯅꯤ ꯑꯃ ꯗꯣꯅꯦꯠ ꯇꯧꯕꯗ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ?"
ꯃꯤꯂꯤꯁꯥ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩ ꯄꯤꯒꯅꯤ ꯁꯣꯏꯗꯅ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯄꯤꯒꯅꯤꯌꯦ ꯑꯩꯒꯤ ꯀꯣꯔꯅꯤꯌꯥꯁꯨ ꯑꯩꯒꯤ ꯃꯤꯠꯇ ꯌꯥꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯌꯥꯎꯕꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯑꯩꯒꯤ ꯀꯤꯠꯅꯤ ꯑꯁꯤꯁꯨ ꯃꯉꯣꯟꯗ ꯍꯥꯞꯂꯕꯗꯤ ꯌꯥꯝꯅꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯃꯤꯂꯤꯁꯥ ꯑꯃꯁꯨꯡ ꯁ꯭ꯇꯦꯕꯦꯟ ꯑꯦꯅꯥꯁꯊꯦꯇꯥꯏꯖ ꯇꯧꯗꯨꯅ ꯑꯣꯄꯔꯦꯁꯟ ꯔꯨꯝꯗ ꯄꯨꯁꯤꯜꯂꯤ ꯗ꯭ꯔꯒ ꯀꯥꯞꯇ꯭ꯔꯤꯉꯩ ꯃꯤꯂꯤꯁꯥ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯁ꯭ꯇꯦꯕꯦꯟꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨꯒꯤ ꯄꯔꯐꯦꯛ ꯑꯦꯟ ꯍꯦꯟꯁꯝ ꯑꯣꯏꯕ ꯃꯥꯏꯊꯣꯡꯗꯨꯗ ꯌꯦꯡꯗꯨꯅ ꯃꯤꯂꯤꯁꯥ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯩ ꯁ꯭ꯇꯦꯕꯦꯟ I love you too ꯃꯀꯣꯛꯇ ꯗꯣꯛꯇꯔ ꯑꯃꯅ ꯄꯥꯏꯔꯛꯈꯤꯕꯗꯤ ꯈꯪꯍꯧꯏ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯤꯂꯤꯁꯥ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯂꯥꯛꯄꯗ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯋꯥꯔꯗ ꯑꯃꯗ ꯊꯝꯂꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯨ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯝꯃꯤ ꯍꯥꯏꯅ ꯃꯈꯨꯠꯅ ꯅꯥꯜꯂꯤ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯦꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯃꯤꯠ ꯑꯃ ꯎꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯎꯗ꯭ꯔꯕꯗꯨꯗ ꯄꯨꯝꯅꯃꯛ ꯃꯝꯂꯝꯃꯤ ꯃꯤꯂꯤꯁꯥꯅ ꯕ꯭ꯂꯥꯏꯟꯐꯣꯜꯗꯨꯗ ꯄꯥꯏꯕꯒ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯛꯏ ꯃꯤꯂꯤꯁꯥ ꯑꯩꯅꯦ ꯀꯔꯤꯁꯨ ꯀꯤꯕ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯁꯦ ꯌꯥꯝ ꯂꯨꯏ ꯃꯃꯥꯡꯗ ꯅꯪꯒꯤ ꯃꯤꯠꯇ ꯀꯣꯔꯅꯤꯌꯥ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯁꯔꯖꯔꯤ ꯇꯧꯈꯤꯕꯅ ꯗꯣꯛꯇꯔꯅ ꯅꯪꯒꯤ ꯃꯤꯠꯇꯣ ꯆꯤꯡꯂꯛꯀꯅꯤ ꯍꯥꯏꯅ ꯄꯥꯈꯠꯄꯗꯒꯤ ꯌꯦꯠꯁꯤꯟꯕꯅꯦ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯕ꯭ꯂꯥꯏꯟꯐꯣꯜꯗꯣ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯃꯤꯂꯤꯁꯥ ꯅꯣꯛꯇꯨꯅ ꯀꯌꯥꯗ ꯑꯟꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔꯅꯣ ꯑꯩꯁꯨ ꯗꯣꯛꯇꯔ ꯀꯨꯏꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯊꯤꯑꯣꯔꯤꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯌꯦꯠꯂꯤꯕ ꯒꯦꯁꯇꯨ ꯂꯧꯊꯣꯛꯀꯦ ꯇꯧꯏ ꯑꯃꯨꯛꯀ ꯒꯦꯁꯇꯨ ꯂꯧꯊꯣꯛꯈꯤꯅꯨ ꯍꯥꯏꯅ ꯐꯥꯏ ꯃꯤꯂꯤꯁꯥ ꯅꯪ ꯒꯥꯏꯅꯤꯀꯣꯂꯣꯖꯤꯁꯅꯦ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯗꯣꯛꯇꯔ ꯅꯠꯇꯦ ꯑꯣꯞꯊꯥꯜꯃꯣꯂꯣꯖꯤꯁꯁꯨ ꯅꯠꯇꯦ ꯐꯤꯖꯤꯁꯤꯌꯟꯁꯨ ꯅꯠꯇꯦ ꯆꯤꯡꯂꯦꯝꯖꯕꯤ ꯃꯤꯂꯤꯁꯥꯗꯣ ꯃꯈꯥ ꯇꯥꯅ ꯂꯧꯊꯣꯛꯀꯦ ꯍꯣꯠꯅꯗ꯭ꯔꯦ ꯍꯣꯏ ꯂꯧꯊꯣꯛꯑꯔꯣꯏꯒꯦ ꯍꯞꯇꯥ ꯑꯃꯗꯤ ꯑꯁꯨꯝꯅ ꯑꯃꯝꯕꯁꯦ ꯌꯦꯡꯂꯒ ꯂꯩꯈꯤꯗꯣꯏꯕ ꯁ꯭ꯇꯦꯕꯦꯟꯅ ꯁꯣꯐ ꯚꯣꯏꯁꯇ ꯅꯪ ꯃꯝꯂꯦ ꯍꯥꯏꯅ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯦꯡꯗꯅ ꯂꯩꯅꯤꯌꯦ ꯃꯤꯂꯤꯁꯥꯁꯨ ꯈꯣꯟꯖꯦꯜꯗꯣ ꯁ꯭ꯇꯦꯕꯦꯟꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯏ ꯑꯗꯣ ꯁ꯭ꯇꯦꯕꯦꯟ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯀꯤꯗꯅꯤ ꯂꯧꯊꯣꯛꯄꯗ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕꯒꯤ ꯑꯅꯥꯕ ꯑꯃꯠꯇ ꯐꯥꯎꯗꯤꯌꯦ ꯐꯥꯎꯔꯣꯏꯌꯦ ꯏꯆꯝ ꯆꯝꯕ ꯏꯟꯚꯦꯁꯤꯚ ꯁꯔꯖꯔꯤ ꯑꯃꯅꯦ ꯑꯗꯨꯅ ꯀꯩꯁꯨ ꯅꯥꯔꯣꯏ ꯅꯪꯅꯁꯨ ꯇꯥꯔꯤꯁꯤꯅꯦ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯩꯁꯨ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯁ꯭ꯇꯦꯕꯦꯟ ꯕꯦꯗꯇ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤ ꯉꯁꯥꯏꯗꯒꯤ ꯍꯤꯞꯂꯒ ꯂꯩꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯤꯞꯊꯈꯤ ꯑꯗꯨꯒ ꯃꯤꯂꯤꯁꯥꯒꯤ ꯃꯈꯨꯠꯇ ꯂꯥꯝꯗꯨꯅ ꯄꯥꯏ ꯁ꯭ꯇꯦꯕꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯗ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯌꯣꯔ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯃꯤꯂꯤꯁꯥ ꯌꯥꯝꯅ ꯄꯦꯟꯅ ꯃꯆꯤꯟꯗꯨ ꯅꯣꯛꯆꯩ ꯁ꯭ꯇꯦꯕꯦꯟꯁꯨ ꯃꯤꯂꯤꯁꯥꯒꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯅꯣꯛꯄꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯑꯃ ꯎꯕꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕ ꯉꯝꯃꯤ ꯇꯁꯦꯡꯕꯗꯤ ꯁ꯭ꯇꯦꯕꯦꯟ ꯃꯍꯥꯛꯀꯤ ꯀꯤꯗꯅꯤꯗꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯁ꯭ꯇꯦꯕꯦꯟꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯄꯗ ꯃꯦꯊ꯭ꯌꯨꯗꯤ ꯏꯁꯤꯡꯗ ꯑꯉꯥꯡꯗꯨ ꯄꯥꯏꯗꯨꯅ ꯇꯥꯎꯔꯒ ꯂꯩꯔꯝꯃꯤ ꯁ꯭ꯇꯦꯕꯦꯟꯗ ꯑꯉꯥꯡꯗꯨ ꯂꯪꯁꯤꯜꯂꯝꯂꯒ ꯁ꯭ꯇꯦꯕꯦꯟ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯁꯦ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤ ꯑꯣꯏꯔꯝꯃꯤ ꯑꯩꯅ ꯃꯤꯂꯤꯁꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯈꯥ ꯇꯥꯅ ꯍꯤꯡꯂꯔꯣꯏ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯀꯣ I wish you happiness ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯊ꯭ꯌꯨꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯂꯒꯦ ꯍꯥꯏꯅ ꯑꯔꯨꯕ ꯃꯐꯝꯗ ꯏꯔꯣꯏꯈꯤ ꯁ꯭ꯇꯦꯕꯦꯟꯅ ꯃꯆꯥꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯃꯦꯊ꯭ꯌꯨꯕꯨ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡꯗ ꯀꯨꯏꯅ ꯃꯨꯛꯅꯩ ꯃꯦꯊ꯭ꯌꯨꯁꯨ ꯃꯇꯣꯝꯇ ꯂꯨꯞꯅꯕ ꯍꯣꯠꯅꯕꯗ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯆꯤꯟꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯁ꯭ꯇꯦꯕꯦꯟꯅ ꯃꯍꯥꯛꯄꯨ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯄꯨꯈꯠꯂꯛꯏ ꯃꯦꯊ꯭ꯌꯨꯒꯤ ꯄꯨꯟꯁꯤ ꯀꯜꯍꯧꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛꯀꯤ IQꯁꯨ ꯆꯍꯤ 3ꯒꯤ ꯑꯉꯥꯡꯒꯨꯝꯅ ꯂꯩꯈ꯭ꯔꯦ ꯃꯤꯂꯤꯁꯥ ꯑꯃꯁꯨꯡ ꯁ꯭ꯇꯦꯕꯦꯟ ꯃꯈꯨꯠ ꯄꯥꯏꯅꯗꯨꯅ ꯕꯦꯗꯇ ꯍꯤꯞꯂꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠꯇꯨ ꯃꯤꯂꯤꯁꯥꯒꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯒꯦꯁꯇꯨ ꯂꯧꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯗꯣꯛꯇꯔꯅ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯈꯔ ꯊꯨꯅ ꯂꯧꯊꯣꯛꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯌꯥꯝꯅ ꯇꯞꯅ ꯂꯧꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯁ꯭ꯀꯤꯜ ꯌꯥꯝꯅ ꯋꯥꯠꯂꯦ
ꯌꯦꯠꯁꯤꯜꯂꯤꯕ ꯂꯦꯌꯔ ꯃꯌꯥꯝꯗꯨ ꯂꯧꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯦꯂꯤꯁꯥ ꯃꯃꯤꯠ ꯄꯥꯡꯗ꯭ꯔꯕꯁꯨ ꯃꯃꯥꯡꯗ ꯃꯉꯥꯜ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ, ꯑꯃꯝꯕꯗꯨ ꯃꯥꯡꯈ꯭ꯔꯗꯨꯅ ꯃꯉꯥꯜ ꯎꯔꯛꯏ꯫ ꯃꯃꯤꯠ ꯊꯛꯀꯠꯂꯤ ꯍꯥꯏꯅ ꯃꯈꯨꯠꯅ ꯇꯞꯅ ꯅꯣꯏꯗꯨꯅ ꯑꯃꯨꯛ ꯄꯥꯡꯊꯣꯛꯏ꯫ ꯃꯃꯤꯠꯇ ꯆꯪꯂꯛꯂꯤꯕ ꯂꯥꯏꯠꯇꯨ ꯐꯖꯅ ꯑꯦꯗꯖꯁ ꯇꯧꯗꯨꯅ ꯃꯃꯤꯠꯇꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯁ, ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦ, ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯦꯗꯅ꯫ ꯃꯤꯠꯌꯦꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯁ꯭ꯇꯦꯚꯦꯟꯁꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯅꯪꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ? ꯄꯨꯛꯇ ꯅꯥꯕ ꯐꯥꯎꯔꯤꯕ꯭ꯔꯥ?" ꯃꯦꯂꯤꯁꯥ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯁꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯑꯣꯏ ꯊꯪꯕ ꯃꯤꯠꯀꯤ ꯃꯥꯡꯗ ꯍꯥꯏꯕ ꯁꯥꯟꯅꯔꯤ꯫ ꯃꯦꯂꯤꯁꯥꯒꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯃꯤꯠꯇꯨꯁꯨ ꯐꯖꯅ ꯎꯔꯦ꯫ ꯃꯍꯥꯛ ꯃꯃꯤꯠ ꯑꯅꯤꯃꯛ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯃꯦꯂꯤꯁꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯁ꯭ꯇꯦꯚꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯀꯞꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯖꯥꯏꯗ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ "ꯅꯪꯒꯤ ꯀꯣꯔꯅꯤꯌꯥꯗꯣ ꯑꯃꯨꯛ ꯍꯟꯖꯤꯟꯕꯗ ꯉꯥꯏꯔꯤꯌꯦ. ꯅꯪ ꯀꯞꯀꯅꯣ. ꯀꯞꯄꯗꯤ ꯑꯃꯨꯛ ꯁꯣꯛꯂꯛꯄ ꯌꯥꯏ." ꯃꯦꯂꯤꯁꯥ ꯀꯞꯇꯅꯕ ꯍꯥꯏꯅ ꯁ꯭ꯇꯦꯚꯦꯟꯒꯤ ꯑꯊꯤꯕ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯉꯥꯡꯈꯤꯕ ꯑꯊꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯣꯜꯂꯛꯇꯨꯅ ꯁ꯭ꯇꯦꯚꯦꯟꯗ ꯀꯣꯟꯁꯤꯜꯂꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯔꯅꯤꯌꯥꯗꯣꯅꯦ ꯇꯧꯔꯤꯕ? ꯑꯩꯒꯤꯗ ꯌꯥꯎꯕꯕꯨꯗꯤ ꯅꯪꯒꯤꯗ ꯌꯥꯎꯕꯅ ꯍꯦꯟꯅ ꯐꯖꯩꯌꯦ." ꯁ꯭ꯇꯦꯚꯦꯟꯅ, "ꯁꯤꯗꯒꯤꯗꯤ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯀꯔꯤꯁꯨ ꯋꯥꯠꯍꯜꯂꯣꯏꯌꯦ. ꯅꯪꯒꯤ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤꯅꯤ, ꯑꯩꯒꯤꯁꯨ ꯅꯪꯒꯤꯅꯤ." ꯃꯦꯂꯤꯁꯥ ꯅꯣꯛꯂꯛꯇꯨꯅ, "ꯏꯗꯤꯌꯠ, ꯕꯤగ్ ꯏꯗꯤꯌꯠ. ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯀꯣꯔꯅꯤꯌꯥ ꯄꯤꯔꯛꯀꯅꯤꯌꯦ." ꯗꯣꯛꯇꯔ ꯑꯃꯅ, "ꯃꯤꯁꯇ꯭ꯔꯦꯁ ꯃꯦꯂꯤꯁꯥ, ꯅꯈꯣꯏ ꯑꯅꯤꯃꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤꯠꯇ ꯑꯣꯄꯔꯦꯁꯟ ꯑꯅꯤꯔꯛ ꯇꯧꯈ꯭ꯔꯦ. ꯍꯟꯗꯛꯀ ꯑꯃꯨꯛꯀ ꯇꯧꯔꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯕ꯭ꯂꯥꯏꯟ ꯄꯔꯁꯟ ꯑꯣꯏꯕ ꯌꯥꯏ." ꯃꯦꯂꯤꯁꯥꯅ, "ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯇ ꯀꯣꯔꯅꯤꯌꯥ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕ ꯄꯥꯝꯂꯕꯗꯤ ꯑꯇꯣꯞꯄ ꯗꯣꯅꯔ ꯑꯃ ꯊꯤꯔꯒ ꯇꯧꯕꯤꯌꯨ ꯌꯥꯗ꯭ꯔꯥ? ꯀꯔꯤꯒꯤ ꯅꯪꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯒ ꯍꯥꯞꯂꯤꯕꯅꯣ?" ꯊꯃꯣꯏ ꯀꯟꯈ꯭ꯔꯕ ꯁ꯭ꯇꯦꯚꯦꯟꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ, "ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯀꯅꯥ ꯑꯃꯠꯇꯒꯤ ꯀꯣꯔꯅꯤꯌꯥꯅ ꯍꯥꯞꯄꯗ ꯆꯟꯅꯔꯣꯏꯌꯦ. ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕꯗ ꯅꯪꯒꯤ ꯃꯤꯠꯇꯨꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ. ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯃꯤꯠ ꯑꯁꯤꯒꯤ ꯃꯄꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯗꯣ ꯑꯩ ꯄꯥꯝꯗꯦ." ꯃꯦꯂꯤꯁꯥ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯄꯤ꯫ ꯃꯍꯥꯛꯇꯤ ꯅꯨꯄꯥꯗꯨꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ꯫ "ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯅꯗꯕꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯅꯦ." ꯁ꯭ꯇꯦꯚꯦꯟꯅ, "ꯐꯣꯡꯗꯣꯛꯅꯗꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯤ ꯏꯚꯔꯒ꯭ꯔꯤꯟ ꯂꯞꯅꯦ." ꯃꯦꯂꯤꯁꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯩꯒꯤ ꯑꯉꯥꯡ ꯈꯥꯎꯕꯨ ꯖꯨꯂꯤꯗ ꯄꯤꯕ ꯄꯥꯝꯂꯤꯕ?" ꯁ꯭ꯇꯦꯚꯦꯟꯅ, "ꯑꯩꯅ ꯖꯨꯂꯤꯗ ꯄꯤꯕ ꯄꯥꯝꯕꯒꯤ ꯅꯠꯇꯦ. ꯅꯪ ꯑꯉꯥꯡ ꯄꯣꯛꯂꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯒꯤꯅꯦ." ꯃꯦꯂꯤꯁꯥ ꯍꯧꯖꯤꯛꯇ ꯈꯪꯂꯛꯇꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯊꯥ 3ꯒꯤ ꯃꯇꯨꯡꯗꯤ ꯀ꯭ꯂꯤꯌꯔ ꯋꯥꯇꯔ ꯒꯥꯔꯗꯦꯟꯗꯅꯤ꯫ ꯃꯦꯂꯤꯁꯥꯅ ꯁ꯭ꯇꯦꯚꯦꯟꯗ ꯑꯊꯥꯕ ꯗꯣꯀꯨꯃꯦꯟ ꯑꯃ ꯄꯤꯔꯝꯃꯤ꯫ "ꯁꯤ ꯑꯝꯇ ꯌꯦꯡꯉꯨꯅꯦ." ꯁ꯭ꯇꯦꯚꯦꯟꯅ, "ꯄꯥꯎ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯍꯔꯥꯎꯔꯤꯕ? ꯁꯤ ꯌꯦꯡꯉꯣ. ꯄꯦꯖ ꯍꯥꯏꯕꯅꯤ, ꯄꯥꯒꯦ ꯀꯥꯏꯅ." ꯁ꯭ꯇꯦꯚꯦꯟ ꯗꯣꯀꯨꯃꯦꯟꯗꯨ ꯄꯦꯖ ꯈꯔ ꯐꯥꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯟꯁꯝ ꯑꯣꯏꯕ ꯃꯥꯏꯊꯣꯡꯗꯨꯗ ꯌꯥꯝꯅ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯣꯏꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ꯫ "ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ?" ꯁ꯭ꯇꯦꯚꯦꯟꯅ ꯌꯦꯡꯂꯤꯕ ꯗꯣꯀꯨꯃꯦꯟꯗꯨ ꯃꯦꯂꯤꯁꯥꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁ꯭ꯇꯗꯤ ꯇꯧꯔꯛꯄꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯖꯜꯠꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯔꯤꯁꯔꯆꯇꯨ ꯃꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯖꯦꯅꯦꯇꯤꯛ ꯗꯤꯖꯤꯖꯇꯨ ꯀ꯭ꯌꯨꯔ ꯇꯧꯅꯕꯅꯤ꯫ ꯂꯥꯏꯅꯥꯗꯨ ꯃꯍꯥꯛꯅ ꯇꯧꯕ ꯔꯤꯁꯔꯆꯇꯨꯒ
traditional medicine method khara pusinduna mapung phana layengba ngambagi report ni. Melissa na aiso angang oiringaidagi aigi ima amasung ibokna sikibado yamna nungaite. Aina matam changna masigi maramda thijilaga lakpane. Ai samak pregnant oihenduna experiment tawbane. Adubu laibuk phabadi aigi hotna jaman mai pakle. Stephen, isorna su aise nangi nanakta adum layu haina tamlamba male. Stephen mamitu chotna mamangda leiriba nupiduda konsili. Mamai mamit khangdana pek tawrami. Thank you Melissa. Nangbu aigi nupi oina phanganbagidamak. Melissa kesinaraga aikhoi ani makhatana angang pamlabasu yararoine. Nangdi napunchi supa beren oirani. Jek na loiba tabane. Aigi oinadi jek phangjabasina pele. Ama phau piribase laina janbibagine. Makhoi ani emotional oina pek tawringai Stephen gi phone da ring lai. Stephen de disturb tawrai haina sawi. Ringtone do makhoi gi family khaktagi oina tongana thamba ringtone ni. Melissa su khangladuna Stephen bo inthoki. Kolda baba gi oirambasu yai. Hana muta pakhat khuo. Stephen mahaki apambadi pendri haina machinda murum soli makuk do hotuna. Horena mo makha sathasiko. Call do receive tawi. Stephen na Dad kaising na Stephen hojikti jek dagi hena isu uba phanglaroi ne. Second child pamlabasu kanararoi. Nangna sterilize tawkhrido. Melissa gi damak khalaga tawbani haiba ai hojikti khangle. Ado amuk hana Stephen na wa makha thatuna nangna adu khangadi phare kaino. Yarare khanglaba natro. Kaidongnungda ngamlaridaba wado hailaklanu. Kaisingna na baibo nangsu pangi he. Somda loudspeaker thabana Melissa su tarami. Makhoi ani mamit yengnaduna ngaihak leiraga punna nokminei. Evergreen lab haiba wari asibu haubadagi loiba phawba thawai yauna tabiriba listener khudingmakbu logic telgi maikaidagi amukka hana thagatpa phongdokjari. Mayamgidamak logic telna anauba wari nungaiba wari kaya ama putuna lakjage. Until then, bye bye.